Mayangbam Jingkunba Mayangbam Jingkunba Yoren Hanjaba Lana Bigadawa Wungreisho Jajo Wungreisho Jajo, Chief of Nongdam Village Nongdam T Village Wungreisho Jajo, Chief of Nongdam T Village Mayangbam Jingkunba Yoren Hanjaba State Election Bureau Consenjari Adayna ming kaujara pun macam dah maruina. Aku ini blessing me amam yaubi riba. Kali kumpul lagi draga dia. Aku volunteer sing kudak tu mahai biwa duga. Batang hek lagi riba merak tagi. Amam mung lokus draga lana bagi thorum se saruk yana nu aku yang kecage. Adu mahai biu. Mayang bam sing kunba yoren hanjaba aduga. Wungreisho jajo Chief of Nongdam T Village. Lagi dre. Nongdam T Village lagi dre. Waresho Ningshen Chief of Kuntak Village. Waresho Ningshen Chief of Kuntak Village. Okay. Stage election biram koksin jari mayang bam Jingkunba Yoren Hanjaba lana bigadawa Waresho Ningshen Chief of Kuntak Village. Matang thokchom Radha Mohon Maicho Tomba Ming Panjariba, Kaikumnajariba Tokchom Radhamon, Maicho Atomba, Lana Bigadawa, Tenishan Kasung, Tenishan Kasung, Chief of Tangkul Kulen, President of Tangkul Naga, Wang Long. Okay, Oje Tenishan Ringbig Rentakwire, Ring Fami Hungyo, Chief of Bungpun Village, Labi Bradum Tahabiro. Ringfami Hungyo, Chief of Bungpun Village. Lagi berang tetap piro kita tuna. Thausom Radha Mohon Maicho Tomba, Lana Bigadawa. Lagi dragadi Anthony Arthur, Chief of Poiro Village. Lagi, okay. Nungai je. Lengsen berano kopsen jadi. Ayah mana itu enggak masing si yang benar kau senjaga. Hendak kiani suba pola nabi kita thorum sigi. Thangjam Raju, Maicha Otomba sigi matang dah. Ayah ming panjari kau senjari Thangjam Raju, Maicha Otomba. Lana nabi kita buat Sylvester Jajo, Chief of Maryland Village Sandal. Thangjam Raju, Maicha Otomba, Lana Bigadaba, Sylvester Jajo, Chief of Maryland Village, Sandel. Okay, stage election period. Yam nungai jay, ngasigi tang lebon numit, koi digi siang nomor ba thauram, hari ba thauram suma pungpan binen na badam lakpi di ba village shipsing, angkali ten thaga coba pungdok ceri. Sigi matang da Ningthaujam Ibocho, Maicha Otomba, Koksin jage, Ningthaujam Ibocho, Maicha Otomba, Lana Bigidaba, KR Simray Gift, Simray, KR Simray, Kapai Kunpung. Sikdana habjan berusu simre hai ni. Lokok kise, minggu kayu. KS Simre, hai kada ba? Ada printing mistake kita ngelir bani pam sesu, ingon sesu confused tawa. KS Simre, Kapai Kunpung. Yam nungai je ling birak ba. Sigi matang da ani suba pot lana bi thorongge aroi ba haja ge. Yam ni kai kumnjari ba salam mani mai ba sanglakpa learning tok sana mai temple board. Salam mani mai ba sanglakpa learning tok sana mai temple board. Lana bi ba ML Ngakmi Hongpung Chiefs Representative ML Ngakmi
Pongpong Chiefs Representative. Rui, Rui, Salam mani mai basanglak ba learning tau sanamei temple board aduga port lanabiriba ML ngakmi Kunpung Chiefs Representative yam nungai jai hairi basina ani suba port lanaba thoromgi aroiba thoromni sigi makada kala dangal lejeri horen tanja chaba matamda cultural item mayam am tawraga madu mu lokot chanana bi tanja du lokje ge. The program is now continuing, and we will now proceed with the long-awaited traditional performances. It is my pleasure to welcome Zemnui Yangkulen village to give their Zemi cultural dance. You may now take the stage. Zemi cultural dance will be followed by Iputo Wangbrel Haro Jagwe Suknu.
thank you so much. I would like to extend my heartfelt thanks for their captivating performance of their traditional dance and their song. Up next, may I call upon Iputo Wangbrel Haro Jagoy Suknu, which will be followed by Tangal cultural song. Mathangda cultural performance kudol tambina ba kaukshinjari ibudhaw Wangbrel Haro Jagoy Suknu, Kakching District, Makha Chatharakpada Sem Sabina ba Ningshingjari Tangal cultural song, Senapati District. Hauzik Tawal Tawbina ba Lengshin Biragliba si Ibudaw Wangbrel Haro Jagoy Suknu, Kakching District, Mathangda Sem Sabina ba Ningsingjari Tangal cultural song, Senapati District. Tangal cultural song, Senapati District Mathangda Sem Sabina ba Ningsingjari Lere Jagoy Andro, Imphal East District. Lere Jagoy ki mathangda Sem Sabina ba Ningsingjari Maring cultural dance, Kangpokpi District. Nasi MERA की तरह का मंगानी पानबा थानेल की निंग थी रबन मेरे सिदा पांगथोक लिबा MERA हाउचोंगबा की थोरम सिदा अपुन बैनात सिंदम संगलेन सुगनु न उच्चगदोरी बजगोई खुथे कसी अदुमई लेसे मलक मतंगा खान चावा इपुतो वांगब्रेन मखा माइकई ngak pelak pikhi asumna chingmi ningol anal lampho chanu ima sangnu leimaga thengna duna punsi leipun sem laga nungai yai fana pali ngai da chahi khudingi alen harau bagi mangoi nana
ima samnu leibagi macha mahuiroi singna magi pam da hojaba atek no pan maire na chingba kayama pubiratuna katlabagalona piroi phingam hokuna jagoi protect tambirami jingtam amatani haibagi saktam masibu utchanaba ibado wangbren laibo jagoi amadi analgi jagoi asibu tantha amatata punna samjinnaduna protect thogal tawjabani masi ibado wangbren harawada saba laibo jagoi adumakti nachade masidi pangdraba ekoina apun magi saktam maman sagatnaba honajabani masida asoi aran kaya yawrbasu khwai ngapegani
Shabna lay khom ya Shabna lay khom ya Shabna lay khom ya Lay su ning ti re Me lay su pha re Khom ya lay su ning ti re Sulana yongare Changling khombe loktagi Lay haulana yomagi nobani lake lakare malam bana sitpaga angon bana hombagi lakari Manok sek may kumbe Manam na nung sira pada kalay
na son si ba ao ge yang ge long man yai nung si lei su sa lam de so la ru ma bai nông thôn ba chân na ge chu ba sa ti pa khang ayam ba jing yao ge nam da bo du na sa lan ge na re king da na ma pu san na ma da bu loi hai chung lam yai khai ki ve ne lai khu ta tu ki ba lai khai yo
sayana shida Idhogi harawa sayana shida Mi machene kumyang machene Mi machene kumyang machene Lang thai mapan sab kumna samana sida Lang thai mapan sab kumna samana sida Se sayana shida Idhogi harawa se sayana shida Mi machene kumyang machene Mi machene kumyang machene Lang thai mapan sab kumna samana sida Lang thai mapan sab kumna samana sida Se sayana shida Se sayana shida Udhogi harawa se sayana shida Udhogi harawa se sayana shida sayana shida Mi machene kumyang machene Lupa bui sana bui Lupa bui sana lupa bui Maharaja kungai sana lupa bui Maharaja kungai lupa sana bui Lupa bui sana lupa 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 bui Lupa b
lupa bui sana bui
kapari kapa wapun kanoy wapun patangjing pamela pa Indo wakon pare tamno wakon pare Indo wakon pare tamno wakon pare ran pare wakon kanoy Thagachari Aduki matik fazaba chingmi tami ani machin manawni haiba uba phangba amadi phanek ani londana yamna unique oiba tonganba performance ama utpiramba aduki matik haninga letena thagachari makha sathajarakpa city Thangal cultural song Senapati district tagi lengkhat pirakna ba nolukchari performance sing asi khajik thuna taunana ba hotna jabani matam shooting thengjelakpasina maram oiraga aduna mayamna khitang cooperate taunaba amuka swana nolukchari Thangal cultural song Senapati district tagi khudol tambina ba nolukchari mathangda sem sabina ba ningsingjari lere jagoi I kindly request that we proceed with the program more swiftly. As we are short on time, I truly appreciate your understanding. Thangal cultural song will be followed by Maring War dance. Bantik Mikalaye Dwitogni Anla Buipika Zontang Kalaye Maraye Juli Angkangba Marai Run Omachu Maraye
Thagatchari Mathang perform tawinaba stage ta lengkhat piraknaba nolukchari Lere Jagoi Andro Imphal East District Mathangda sem saduna leibinaba ningsingjari Maring War Dance Kangpokpi District Hausi Khudol Tambigaduriba si Lere Jagoi Andro Mathangda sem saduna leibigadaba Maring War Dance Kangpokpi District Amadi Mathangda sem saduna leibinaba ningsingjari Maitei Pung Cholom Sanamahi Temple Board Sakpa Androna Hausik Saga Dauriba Jagoi Asigi Maming Lere Kawi Lere Haibadi Tholaklo Lao Haibani Sana Komadon Nomadon Atom Babu Malemda Kauthurakpada Saghiba Zagoini Numit Tauhiring ahan barbu kap thakrabada sana khomadon nomadon aton bana lotuna leikrabada ningthaupong ba tara gitaloi sakpa lamlang amai bi langmai khari mangjumbi ayang leima panthoi bina kayarak hanna kauthok lubada malemda leiriba thawai panba pumnamak hau launa awawi thong lang labada tholau kauba yadrabada sakpa lamlang amai bi langmai khari mangjumbina lusing laga sakpa bibarin gi talui singna sana khomadon nomadon aton babu wa amatangang dana zagoi gi khuthek Pinagi Konzen Asi Khatana Malemda Kauthoraaga Selui Langmai Nongmai Sing Sakpak Hari Mangjumbi Mang Ingkhon Tana Puthorak Laga Malemda Amam Angan Khaiduna Sahong nga hongna Laikhiba Adu Nongdagi Ngasi Phawbada Pathang Yeina Maina Wai Tangna Sam Pari Puri Kaidana Lichang Sitna Pathang Tuduna Sakpa Androna Saduna Lakpa Lere Zagoini Sana Khomadon Atom Babu Them Nauduna Kauthorakpa Zagoini Haiduna Zagoi Shigi Maming Nau Them Zagoi Haina Sukhangne Andrugi Ipa Khulakpa Ngasigi Numit asida MERA HOUCHONGBA thoram asi yauba ngamudre maram aduna androgi pa khulakpana kanglei ining thona kanglada lengthorakpada sakpa androgi pipareng gi taloi singna lisang setna maine wai tangna sampathang puna lakliba jagoi asibu mieng sangthai halu thogal phanglu Kanglay sa hong ahong halu nungay ay pa halu intaw mara set na nabagi adugum ba pathang ay pa manggol pira I hay ba pawasi ipakulak pa na tamai hay ba si kasi
sakpataluisingna paudamjari aduga kanglei chahong ahongna leinanaba lisang sitna lehausanu jagoi asibu mayam yengminasi haiba wahaiji thamjaraga sakpa androgi leire jagoi yengminarasi
you so much for the very beautiful and calming performance by Andro. Now, without any further ado, I call upon Marine War Dance, Marine, to perform their Marine War Dance. Shall we all welcome them with a big round of applause? Marine War Dance will be followed by KOM Cultural Dance Mantak, KOM Tribe Valley Organization, which will be followed by Mitei Pung Cholom, Sanamahi Temple Board.
Maitei Pung Cholom Sanamahi Temple Board. Masigi mathangda Shem Sabina Ban Ningsing Jari, Kom Cultural Dance Mantag, Kom Tribe Valley Organization, Kakching District. Masigi mathangda Shem Sabina Ban Ningsing Jari, Benita Laishram.
Thagatchari marak thatna potlan bagi tanja matang lausage tungdangai biriba cultural troops singnasu ngakpinaba ningsingchari Polana bagi lengkhat piraknaba nolokchari langpok lakpam inaucha Pibarel lining tau sanamahi temple board amadi Prakash Pashel chief of Anal Kunau Amukahana ningsingjari langpok lakpam inaucha Pibarel lining tau sanamahi temple board amadi Prakash Pashel chief of Anal Kunau Amuktagahan na ningsingjari Prakash Pashel, Chief of Anal Kunau. Mathangda potlana bada sarukyabi na ba nolukchari Yandrembam Nandoluwang Sanglakpa Shanamahi Temple Board amadi NL Worling, Chief of Antangchang Village. Mathangda lengkhat pirakna ba nolukchari Yandrembam Nandoluwang Sanglakpa Laing Tho Sanamahi Temple Board amadi NL Wolring Chief of Antangchang Village Maliko Mathangda potlana bada lengkhat pirakna ba ningsingjari Konsam Tomchow Sanglakpa Lining Tho Sanamahi Temple Board amadi HL Wilson Chief of Akafe Amukahana ningsingjari Konsam Tomchow Sanglakpa Lining Tho Sanamahi Temple Board amadi HL Wilson Chief of Akafe Amukahana ningsingjari HL Wilson Chief of Akafe potlana ba mas asida sarukyabi na ba ningsingjari HL Wilson lagtri haina lauzaraga SR Belar Singh Chief of Novocom potlana ba sida sarukyan pinaba nolukchari SR Belar Singh Chief of Novocom Silash and Convener Thangal Art and Culture Amutanghan na ningsingjari Silash and Convener Thangal Art and Culture Mathang potlana bagidamag lengkhat pirakna ba nolukchari Makak Mayum Kayamudin Imam Kari Hafiz Jami Masajid Lilong amadi SH Shani Village Authority Member KH Shani Village Authority Member Mathangi potlana ba sida sarukyabi na ba nolukchari Makak Mayum Kayamudin Imam Kari Hafiz Jami Masajid Lilong amadi KH Shani Village Authority Member KH Shani Village Authority Member lakpiragadi khasiktang thuna lengkhat pirakna ba nolukchari KH Shani Village Authority Member Lagtri haina lauzaraga Akhon Khumba former President Inpui Naga Union potlana ba sida sarukyabi na ba kaushinjari Akhon Khumba former President Inpui Naga Union Lagtri haina lauzaraga T Warpukom Chief of Sinamkom potlana ba sida sarukyabi na ba nolukchari T Warpukom Chief of Sinamkom T
T. Warpukom, Chief of Sinamkom, Potlana Basida Saruk Yabinaba, Nolukchari. Potlana Basida Saruk Yabinaba, Nolukchari, Filshan Y. Lunghar, Co-Convener, MERA HOUCHONGBA. Potlana Basida, Mathang Lengkhat Piragnaba, Nolukchari, Phundrai Mayum, MV Muhaimudin, Mahatami, Dalur Alum, Madrasha Lilong. Potlana Basida Saruk Yabinaba, Ningsingzari, Ambition and Convener, Imphal Naga Forum. Mathang Potlana Basida Saruk Yabinaba, Nolukchari, Mutum Maniton, Convener, MERA HOUCHONGBA, Thausillup, Sana KONUNG, Amadi, M. Achungkom, Chief of Thayong. Ang tanggahan na Nolukchari, Mutum Maniton, Convener, MERA HOUCHONGBA, Thausillup, Sana KONUNG, Amadi, M. Achungkom, Chief of Thayong. Potlana Bashi Loibaga, Cultural Performance Utpinaba, Nolukchari, Kom Cultural Dance, Mantak, Kom Tribe Belly Organization, Kakching District. Kom Cultural Dance, Manta, Kom Tribe Belly Organization ki mathangda, Sem Sabinaba, Nolukchari, Benita Laishram.
Thank you so much, Kom community, for the spectacular Kom cultural dance, Mantap. Up next, we have folk song by Benita Laishram. Benita Laishramgi performance sida Oza Beishi Maudagisu Saruyabigani Langdrinda Robert Irom Penada Milan Laishram. Amuktangahana Ningsing Jari Benita Laishram performance si yamna laiba amadi lam lapadagi yaw. Hello. Lam lapadagi yawana maram oiraga khazi khonglei na hausin binaba nolok chari. Benita Laishramgi performance ki mathangda shem sabinaba nolokchari Kabui cultural dance Sawombung Kabui Kunjao Kabui Loishang Sanamahi temple board. Kabui cultural dance ki mathangda shem sabinaba nolokchari Kunja Chagoi Oza Joy Age Mahaki Mapang. Hello. Ahanba magtada kangla lai family na sibu kon beriba ibudo pakrangba ikokno na thamong nungdagi thagona zari duga mangda lingshin beriba ining thaw masung angom ning thopasu ikokno na khudum zari aduga akhoi bu samarak hana tapi bangam laba tin beriba lai guru ki masak boy raba jasing imai bel sing busu ikokno na khudum zari. Lanthok sagadoriba isay asi Maitay amasung mau ani punjalaga semjaba kunung isay makhakni isay asida haining liba asi apun bana pangal ni akhoi amatoy na punsinsi haiba message biba isay makhakni.
为什么更累包宁听手臂冷等你。So he molly so not delay, so he molly, so not delay, so he molly, so not delay, say. He will molly
punamakpo kongana kuramsari. Thagachari Mathang Tarakpa Sidi Kabui Cultural Dance Sawompung Kabui Kunjaw Kabui Loishang Sanamahi Temple Board Mathang perform to binaba Nolokchari Kabui Cultural Dance Sawompung Kabui Kunjaw Kabui Loishang Sanamahi Temple Board Masigi Mathang Dashim Sabinaba Ningsing Jari Kunja Jagoy Oza Joy Amadi Mahakima Pang
Thagachari Kabui Cultural Dance Sawombo Kabui Khilja Kabui Loishan Sanamahi Temple Board. Thagachari Kabui Cultural Dance Sawombong Kabui Khuljau Kabui Loishang Sanamahi Temple Board Mathang perform to binaba Kaushinjari Khunja Jagoi Oza Joy Amadi Mahaki Mapang Masigi Mathang Shem Sabinaba Ningsingjari Kom Cultural Dance Thayong Kom Union Manipur Imphal East District Masigi Mathang da Shem Sabinaba Ningsingjari Ningol Thogal Jagoi Priya Amadi Mahaki Mapang Masigi Mathang Shem Sabinaba Ningsingjari Nungshai Chiru Cultural Dance Aroiboina Lanshana Shem Sabigani Hello, hello. Kay
Khunja Jakoi Khudol Tambiramba Ozazoi Amadi Mahaki Mapang Haniaritana Tagachari Mathang Cultural Performance Utpinaba Nolukchari Kom Cultural Dance Thayong Kom Union Manipur Imphal East District Mathang da Sim Sabinaba Ningsingjari Ningol Thogal Jagoi Priya Amadi Mahaki Mapang Masigi Mathang da Sim Sabinaba Ningsingjari Nungshai Chiru Cultural Dance Bishnupur District Aroi Boina Thamjari Lanchana Hauzi Khudol Tambigaturi Basi Kom Cultural Dance Thayong Kom Union Manipur Imphal East District
Thagatchari Kom Cultural Dance Thayong Kom Union Manipur. Mathang lengkhat piraknaba Nolukchari Ningol Thogal Jagoi Priya Amadi Mahaki Mapang. Masigi mathangda shem sabinaba Ningsing Jari Nungshai Chiru Cultural Dance Bishnupur District. Aroi boina shem sabinaba Ningsing Jari Lanchana. Hausi Khodol Tambigaduriba se Ningol Thogal Jagoi Priya Amadi Mahaki Mapang. Masigi mathangda shem sabinamba Ningsing Jari Nungshai Chiru Cultural Dance Bishnupur District. Aroi boina Lanchana.
Ningol Togol Jagoi Kudol Tambiramba Priyamadi Mahaki Mapang Hainingaletana Thagachari Mathang Cultural Performance Kudol Tambinabagidama Kaushinjari Nungshai Chiru Cultural Dance Bishnupur Nungsai Chiru Cultural Dance Bishnupur Gi Mathangda Performance Utpigadabi Lanchana Hausi Kudol Tambikaduriba se Nungshai Chiru Cultural Dance Bishnupur District Tagini Masigi Mathang Tarakpada Folk Song Kudol Tambinaba Sem Sanaba Nolukchari Lanchana Remas na hai, thoirang ro. Hoi, 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 hoi. Hoi som rong le vai so an hong the sen Guru mu zoi rem bon sanai Bunga toya hong toi som rong le vai so an hong the sen Guru mu zoi rem bon sanai Om ra hoi ni ngai ki ba Zai ra hoi la hoi ni le Okura hoi ni ngai ki ma Zai ra hoi la hoi ni le
ro nang dam lai lim pathil lur na kani ro so ang itay na om lim khale pathil ning ni na ni ro so pathil ni pe nang khot nang pe meleng na na bang lam rang ro lam ro choi na par lai ta hi pathil ma pa na ni ro so Paro choi le ra ama rei palo khum rakhuta na doi rang ro na khut nam ke kha pathen ra ba nam mo rang
Thagachari Nungsai Chiru Cultural Dance Bishnupur District Mathangda Lengkhat Piraknaba Ningsingjari Thokchom Lansana Chanu Ahanba magtada namdama sibu konbiriba ibudau ibendangbu ithanungda chetna thagona zabaga loinana iningthau phamnai ba phamnai bi imai bel tenbiriba ichil inau chingi ipai pal khwai pumnamakpu ikoknona khurumjari ai ngasi isai mayek se yengaga oina sakjaragi tongan tongan ba furup chiru loinana mau amasung kabuigi isai mayek su yawe aduna mayam nangak pinanaba nolokna ningsingjari Aina mayamgi mafamda lanthokjagadariba isai asi tongan tongan ba furupki oza guru singdagi khomjinjaba khonung isai singni mayamda lanthokjaba matamda asoiba yaurabasu ngakpiyo
Tagachiri Tokchom Lansana Chanu Yamna Phasaba Isayama Kutol Tambirame Makata Chathazarakpa Sidi Mera Hochongba Siga Mari Lenana Polan Nabagi Tanjadu Mulok Jage Polana Basida Sarugya Binaba Nolokchari Mayang Lambam Ibocho Mai Baloshang Lining Tosanamahi Temple Board Amadi Yazing Bishisi Simre Convener, Core Committee on Relief and Rehabilitation. Polan na bukidamang lengkat pirak na ba nolokchari mayang lambam ibocho may balosyang lining Tosanamahi Temple Board. Sagolsen Chandra Kulakpa Andro Polan na ba sida sarugyabi na ba nolokchari oza Sagolsen Chandra Kulakpa Andro. Amukahana nolokchari Sagolsen Chandra Kulakpa Andro. Angom Boro Jau Kulakpa Fayeng. Laitre Haina Lozaraga Laishram Mani Chairen Ningtho. Polana Basida Sarugyabina ba nolokchari Laishram Mani Chairen Ningtho. Khwairakpam Nilamani Kulakpam Shekmai. Polana Basida Sarugyabina ba nolokchari Khwairakpam Nilamani Kulakpam Shekmai. Irengbam Maipakshana Kulakpa Kurkul. Amukahana ning Shingtari Polana Basida Sarugyabina ba Irengbam Maipakshana Kulakpa Kurkul. Laitre Haina Lozaraga Matang Lengkat Pirak na ba nolokchari Thaunauzam Tonjau Kulakpa Kautruk. Thaunauzam Tonjau Kulakpa Kautruk. Polana Basida Sarugyabina ba ning Singjari Islam Makakcha Social Activists. Amukahana ning Singjari Islam Makakcha Social Activists. Polana Basida Sarugyabina ba Kakshinjari Yazis Vikishe Simre Convener Core Committee on Relief and Rehabilitation. Kowaring Anal Secretary Convener Co-Committee on Relief and Rehabilitation. Amukahan Polana Basida Lengshin Birak na ba nolokchari Modar Maring Kulakpa Wabzing Maring. Amukahan na ning Shingjari Polana Basida Sarugyabi na ba Modar Maring Kulakpa Wabzing Maring. Polana Basida Sarugyabi na ba nolokchari Korongan ba Arambay Tengol Luching Purel. Polana Basida Sarugyabi na ba nolokchari Azad Khan Bashay Social Activists. Amugtanggahan na ning Shingjari Azad Khan Bashay Social Activists.
Polanaba sida saruk yabinaba nolukchari DK Mutilful Maring Kunai Tong Kulakpa. Amugtanghana ning Shingjari DK Mutilful Maring Kunai Tong Kulakpa. Mathang Polan basida saruk yabinaba nolukchari Longjam Arun cultural activists Amadi Kodumcha Maring Kunaitong. Amugtanghana Ningshingjari Longjam Arun cultural activists Amadi Kodumcha Maring Kunaitong. Mathang Polana basida saruk yabinaba lengkhat piraknaba nolukchari Longjam Arun cultural activists Amadi Kodumcha Maring Kunaitong. Mathang Polana basida saruk yabinaba Kaushinjari Puyam Manishor co-convener MERA HOUCHONGBA Thokshillu. Amadi Kamai Gangumai Kabui Khulakpa Shawombung Kabui. Amugtanghana nolukchari Puyam Manishor co-convener MERA HOUCHONGBA Thokshillu. Amadi Kamai Gangumai Kabui Khulakpa Shawombung Kabui. Mathang Polana basida saruk yabinaba nolukchari Angom Poiraiton Angom Ningthau Polana basida saruk yabinaba nolukchari Sinam Deepak Singh Tripuradagi lengbirakpo zana lengkhat piraktana Polan basida saruk yabinaba nolukchari Sinam Deepak Singh. Amadi L Maiten Kabui Khulakpa Duigai Pangjang Kabui Khul. Amugtanghana nolukchari Sinam Deepak Singh Tripura. Amadi L Maiten Kabui Kabui Khul. Mathang Polan basida saruk yabinaba nolukchari KSH Danajit Singh Tripuradagi lengpirakpani amade Kamai Gagum Ngapigani Maringmai Makuning Kabui Ngamthang Shalakpa Sanglakpa Kabui Loishang Lining Thau Sanamai Temple Board
Amungtang gahanan ningsingjari KSH Danajit Singh Tripura-dagi lingpirakpa amadi Maringmay Makuning Kabui Ngamthang Shanglakpa Kabui Loisang Lainingthau Sanamahi Temple Board. Ngasi pangthokchariba MERA HOUCHONGBA sigi potlanaba amadi cultural performance asi loisilakpaga iroinana ngasi gi thoram asigi thoram mapuina lengshin biriba ikai khumnachariba iningthau maidingo leshemba sana jauba honorable MP Rajya Sabana thoram mapu oibagi warol thambinaba nalukna hangachari. Mayam ay yam tien ngang jera ke formality ne na tawjabani sigumba ko state level organizing committee MERA HOUCHONGBA 2024 na silaga kasi sana konung amasung ko seng laba laifam kangla laifam lelasda pangtholiba thoroma sida ina ihal halba maktada ibudo pakhang babu ikong nona punem jeri sigi makha tarakpada Masigi thoro masigi chief guest oibigadaba adubu laibaki asinba thaugaina ngasi mag Haryana gi aikogi swearing in ceremony da saruk yaba loinana India gi chief minister punamaki aikogi conclave amada saruk yadabagi matang lakpadagi chief guest oibigadabadu yamna nungaitana chatpikhiba aikogi honorable chief minister Sri N Biren Singh mahang masamag yaugdragasu yawena khanjaraga aina ikai khunchari aduga magi mahut silaga ngasigi thorom asida chief guest oibiramba aikogi ayamba honorable minister Awangbau Niumai kai khunajari aduga yaubiramba cabinet minister Singh aduga MLA Singh ay amamam tangoy naming panjadraga supunamapuy kay kumnazari loinana ay ga loinana pampagtaga sila paminazari ba Singh amusung tamgi ay kugi pamlay ba Singh kulak ba Singh tungamba kulgi kulak ba hanjaba pamlay ba Singh punamag ay nasubsan jaga iko nona kurumjari loinana ay gimangda lingsin biriba ahalaman Singh imay belusel sa punamag isa punamag aduga tuan ba kang upul kilakpi ramba ako cultural program pangthok piramba mayang punamag aduga media gi silalawsin punamag pu ahang na subsan jaraga ay ikay kunabu usari ay matam sangna lawjararoy ngasigi asiguma MERA HOUCHONGBA si ay isama kiyoyna ay na 1996 tagi hona sunglep tana pangthok jarakpa yawjarakpa da ngasigi si kunmapan ga suba adugumba MERA HOUCHONGBA ni aduna ngasigi asimo MERA HOUCHONGBA sa ngasigi asimo phajaba ngasigi asimo ingna singna nuaina program si smoothly pangthokpa MERA HOUCHONGBA sa aina yawjarakpada ngasigi sana ahanba khwaidagi phajaba MERA HOUCHONGBA ni haiduna ay mayamda thamjari aduna sumbiriba punamak aigi makai amamam tangona ming panjadraga supunamaku ay thagatsari aduga thoramasi pangtholog honabada awaba kongai mayamama lawiriba Manipur Sarkar gi dugumba tongan ba official punamag
अदुग पुलिस डिपार्टमेंट के चिन्नाव से पुनमकपसु आई इकोंग नोना आई थागत फोंदोकचरी लोनना आई गे अरामबाई तेंगोल की इसासिंग मखोइना गसाई लंबीदा करीदा मयाम की अवाना मयाम पुबीदना अखोई सरुगा बिखिबा अदुगा आई गे साकोरो लुसिंग पोयल हौजी हौजीसु अखोई पुन फमिनरी मखोई पुनमकपसु थागतचरी अदुना आई लोसलकपदा अना हाइजनिंगबसे अखोई मेरा हौचोंबा हाइबसे साइजु हाइबिखरे सही लिसिंग अनी की मया सुरबा नंदा लाइरन पाखंबुई मतमदगी हौखिबा अदुगुंबा अखोई येलहौ फुरुप सिंगी इंडिजिनस पीपल सिंगोबा अदुगुंबा अमत तंगारबा अखोई कॉमन कस्टमरी फेस्टिवल नि हाइबसे आई मयामदा नहुना थमजरी अदुना नुवाई ngasi ki program se yam na mayek sengna अखोई येलहौ मी वाक्तन पुल्लगा पांगथोकपा सिंगो प्रोग्राम से ngasi ahan mani असुक फजब मेरा हौचोंबई पुंसीदा आई यावत्री अदुगा मतुंगदसु सिगी मोंगसिदा अखोई मेरा हौचोंबसे पांगथोकसी हाइबसे आई मयामदा थमजरी अदुना करिसु यामना हाइजनिंगा लेजदे असिगुमा मेरा हौचोंबसना लाकपसकने अखोई येलहौ मी सिंगि तमे पुनमकी नुक्सी चानबगी लिपुलदो हेना सेसनबो वेरसनु अदुगा इबुदो पाखंगलसु लाइरिबस चिंगलाई खोमलाई पुनमंगलसु ngasi haiba मेरा हौचोंबो थरमजे पांगथोकजबसिना लमदम सिदा तंगु लेता दबा अवाना नंगिबा अखोई पुनमक्ता अखोई की कोक सारिबा वहालिबा पुनमक्से ngasi मांगहन बिखरे हारेगा इरेपा इरमदमसे इंग सिंगना नुगा याय फर पानबा दुगुंबा इरमदममा ngasi abe numirasदगी पिनबिबा ओरिसनु हाइबा वाफमसे थबजरगा ना पुनमक थागसरी या पुनमक खुलबजरी ममल यामलबा वाफम क्या थंपिरंबा इनिंग थौबो हाइनिंगा लेतना थागतचरी मखा चथजरकपा सिदी ngasi पांगथोकचरीबा मेरा हौचोंगबा सिगी बोर्ड ऑफ थैंक्स थागत वारोल थंबिनबा मुतुम मनिटोन कन्वेनर मेरा हौचोंगबा थौसिलुक सना कोनुंगबु नोलुकना निंगसिंगजरी ngasi meragi taraga mangani panba thalnen numit aduga october gi tang 33 sahi khudingi leptana pangthokpa mera hauchongbagi thorom sahi si su pangthokliba thorom masida thorom mapugi phampham lang delengsin biriba ining tholai semba sana jawbu ahan badai kokno na khurumjabaga loinana लेंसिन बिरो पुनमकपु खुरुमजरी ngasi sumlaba yamna puarigi oihuragadaba mera hauchongba maruina tongan tonganba manipur khundariba yellow purup punamak suna tindana pangthokhiba thoramasida saruk yabirimba khwai punamakpu ahangna thagat wahi thamjari ngasi chief guest oibiramba honorable minister aduga ngasi Dai the election biriba honorable minister MLA Singh aduga akhoi mera hauchongba sida saruk yabiramba aren culture gi maru oiba akhoi kai khumnajabe commissioner aren culture amadi tongan tongan ba official sing aina tharpa phongdoksari aduga tongan tongan ba akhoi loisangi phamnai ba sing laing thoksana mi temple board ki aduga sana konungi utra sanglen gi leibiriba phamnai ba sing busu ahang nami phamasi mapung phana saruk yabibugi damakta thagat phongthokchari thoido hendongna ngasigi mera hauchongbugi thoramasidaida maruiba thodang lobidana siuma thoramase mai paknaba honabada achouba thodang lobiriba tongan tonganba sub committee singi adung lo thomi sing ahaki maigeidagi mera hauchongbugi thoksilukki maigeidagi amasung silli langliba khoi thoramasigi committee ki maigai degi ahangna third phongdoksari adu lengbiramba saruk yabiramba ima maibi sing oja maibi sing pena sing aduga thang tagi khoi isa sing inau sing aduga tongan tongan ba community gi saruk yabirimba punamakpu mapung phana thoramasi mapung phan bibugi damakta ayakna mayam punamakki mohut silaga third phongdoksari manipur police department gi amadi tongan tongan ba security agency punamakpu
ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯄꯨꯡ ꯐꯥꯕ ꯊꯧꯗꯥꯡ ꯂꯧꯕꯤꯗꯅ ꯇꯦꯛꯇ ꯀꯥꯏꯗꯅꯕ ꯍꯣꯠꯅꯕꯤꯈꯤꯕ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯍꯥꯛꯅ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯑꯃꯅ ꯊꯧꯔꯝ ꯑꯁꯤꯗꯩꯗ ꯁꯔꯨꯛ ꯌꯥꯗꯅ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯑꯩꯈꯣꯏꯒꯤ ꯇꯦꯛꯇ ꯀꯥꯏꯗꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯈꯤꯕ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯍꯥꯛꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯊꯥꯒꯠꯆꯔꯤ ꯑꯔꯣꯏꯕꯗ ꯃꯦꯗꯤꯌꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯦꯡꯕꯤꯔꯛꯄ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯁꯨꯞꯆꯤꯟꯖꯔꯒ ꯊꯧꯔꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯏꯃꯥ ꯂꯩꯄꯥꯛꯅ ꯏꯃꯥ ꯂꯩꯄꯥꯛꯅ ꯏꯅꯤꯡꯊꯧꯅ ꯏꯃꯥ ꯂꯩꯄꯥꯛꯅ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ Thagachari Mutumani Ton Convener MERA HOUCHONGBA Thaushiluk Sana KONUNG Matang asida MERA HOUCHONGBA Lisingani Shupna Kungamari Loishinjari Ining Thogi Ayaba Yor Laudaga Loishinjari Ngasigi Tharamasida Lengbirakiba Pamthau Pamnaiba Amadi Furup Kudingmaki Ichinau Pumnamak Amukana Thagat Pafongdokchari Tongan ba Furupki Ichinau Sing Lengbirakliba Singil Laktagi Ngasi Yarik Pigadaba Lairagadi Kuman Lampakta Laibinabagidamak Pangtok Chariba function asigi mafam sigi makha thangbada helipad mapada bus kham tuna leire masida likhat pinaba nolok chari amuktang hana ningsing jari ngasi yare pigadaba itne naw singna ngasi yare pigadaba ichile naw singna Thorom Tawzariba Mafam asigi makha thangbada helipad mapada bus kham duna leire masda lengkhat pinaba nolokchari ngasi kumja sida mayam punna tinbiduna MERA HOUCHONGBA si mapung phahan bikhiba adukan amukana aduki matik thagat phongdokchari amadi mathangi kumon lakpadasu mapung phana mayam hau tawduna mapung phaminasi haiba si thamjaraga pumnamak po amukana khurumjari